푸테오 Sunday, Monday, Tuesday, Wednesday, Thursday, Friday, Saturday. 오케이 아주 누미 끼야노 7. 7 days 7 days이나 합타 아마 사이바 칸브라 1 week 하시 7 days 또 네보고 시시다고 옌비 아마나고 시디미나 몰로이 항나라고 고셨네고 옌비 아마나고 이름 누티기고 어디고 이름 꺄 꼭거니 1 week 다 이름 꺄 농보다 옌비시나 이름 아마만 꼭 되네 보고 아주 누미 합타 아마도 이름 꺄 꼭거니 20. nang 20 ko ito maram kamay na no Kare, dyan, mapina ko. Nung tabagi. plug pok tok ba plug pok tok ba adu yen du diabetes na ba yen man Hi, ma'am. ai mang Ako'y, dada, consumption, ako'y yumda, laya. Aduga, next, phasa phasa ba nam ano, namge. nga si di kay nam du no Ngasi na, nung naba, nok na ba do na nok pa do nang na dom nok pa na nok ta ba do taw sira di wa di nungai pare mana nungai ba blog nam ni hai ba ko karam ba blog no har di dialogue taw ni hai ba mana kare dialogue hay di, kukul gi dialogue. Sida, ako'y nangang ba do? Video da di kukul gi, sound do sound da lawagan ni. thokan se ba ko Nang na, dini sound da, ah lawo ba? dini ge ko pare adu da haujela se ko Nang na hawo. oh Ay, su, kiyan tadi. haurage ko ma'am Kariro. ai gokol sarage ko thoibi hairage no thoibi do tawsira thoibi gi matang do ado into se ko Ay na, toybi. Nang waraw no. Ay, nupiga. Smai taw Nupaga. se thoibi nang waro gano aina nang bulo bongam na su atombi oise hayo adu di yabra haura Toybi. nok kanu ko nok to si set is ne adi dialogue hai si set mana nok pa matam nok kadam ne kap matam kap padam ne ko Toybi. mu kaw khaba thoibi dege Toybi. Nang waraw gan. Ayang nupa nang ano piga. kari ba chu da do Ayaw do ka. ai mu sa ge nang thoibi saw ko ai khau de na ko nok kanu ko ready 1 2 3 thoibi amma ge nr ko li amma manda ko kanyo tamil lo da taw ne ko si di kari no kari kai bro Ay, di kong tere. adu de sa thoibi क्या सब्जी का है थोइबी जे नोकल ले दा याद है नंग डुप्लीकेट थोइबी माले Toybi sa leji. अदुदे स्माइन तवसे अदुदे स्माइन तव मथांगी डायलॉग से देखो नंगना कनो तव नंगी नचानु पासे हयिंग स्कूल चत्रदि नंगी अपामबदो अमत लैरो हायो बखंब्रा nang mapa sadoine ko aina muka angang nangi na chano pa sadoine ba school do sa chalo ko school cha tradi nang nang apa mam da lairo baba na hayo da bakang bra cha to silo Ay, ibung hayo ibu nga. Ayang school chalo. Nagchatra di. Tina, tahilay. Tina, puta. ai muk tau ya de ma ai ngon pu ni ai ba ko je ai muk tau ke cha nang angang saro bunga
ꯅꯣꯛꯀꯅꯨ ꯃꯨꯋꯥ ꯁ꯭ꯀꯨꯜꯗ ꯐꯖꯅ ꯆꯠꯂꯨ ꯍꯌꯦꯡꯗꯤ ꯅꯠꯇ꯭ꯔꯗꯤ ꯕꯕꯥꯅ ꯐꯨꯜꯂ ꯆꯥꯊꯣꯛꯀꯅꯤ ꯅꯪ ꯑꯗꯨꯁꯨ ꯌꯥꯏ ꯀꯩꯅꯣ ꯌꯥꯕ ꯅꯠꯇ꯭ꯔꯣ Pura satu kan. ꯐꯨꯠꯂ ꯆꯥꯊꯣꯛꯀꯅꯤ ꯃꯪꯒ꯭ꯔꯥꯒ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯣꯅꯦ ꯁ꯭ꯀꯨꯜꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤꯕꯨ Kare Friday tu cakare. ꯁꯇꯔꯗꯦꯁꯤ ꯆꯠꯇ꯭ꯔꯦ ꯁꯟꯗꯦ Cakare. ꯁꯟꯗꯦ ꯑꯃꯨꯛ ꯁꯨꯇꯤ ꯂꯩꯔꯦ ꯃꯟꯗꯦ ꯑꯃꯨꯛ ꯅꯣꯡ ꯆꯨꯕꯩ ꯆꯠꯇ꯭ꯔꯦ Aduh cakare. ꯇꯨꯏꯁꯗꯦꯗ ꯅꯨꯃꯤꯠ ꯁꯦꯟꯗꯟ ꯇꯠꯄꯩ ꯆꯠꯇ꯭ꯔꯦ ꯑꯗꯨ ꯀꯔꯝ ꯀꯥꯟ ꯇꯝꯕꯤꯕ Aduh kira. Oh jana kira na cranking kan. ꯑꯗꯨꯗꯤ ꯕꯣꯅꯦꯝꯗ ꯀꯣꯏꯁꯟ ꯑꯃꯨꯛ ꯍꯪꯉꯒꯦ ꯑꯩꯅ ꯅꯌꯥꯝꯕꯅ ꯑꯃꯨꯛ ꯀꯣ ꯍꯞꯇꯥ ꯑꯃꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅ ꯁꯥꯏ ꯍꯞꯇꯥ ꯑꯃꯁꯦ 1 weekꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅ ꯁꯥꯏ ꯍꯞꯇꯥ ꯍꯥꯠꯄꯁꯦ Amakak. ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯍꯦꯟꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯉꯔꯥꯡ ꯑꯩꯅ ꯃꯪꯗ ꯎꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯪꯗ ꯅꯪꯁꯦ ꯆꯣꯔꯣꯟ ꯂꯣꯜꯂꯒ ꯀꯣꯏꯆꯠ ꯆꯠꯄ ꯎꯔꯝꯕ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯑꯩ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯑꯁꯦꯡꯕꯒꯤ ꯃꯪꯗ ꯎꯔꯝꯃꯦꯕ ꯃꯥꯁꯦꯀꯣ ꯑꯗꯨ ꯐꯔꯦ ꯍꯞꯇꯥ ꯑꯃ 1 week ꯀꯣ ꯁꯟꯗꯦ ꯃꯟꯗे ꯇ꯭ꯌꯨꯁꯗꯦ ꯊꯤꯔꯛꯑꯣ ꯈꯨꯠ ꯊꯤꯔꯛꯑꯣ Sunday, Monday, Tuesday, Wednesday, Thursday, Friday, Saturday. ꯑꯣꯀꯦ ꯑꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯣ 7. 7 days 7 daysꯁꯤꯅ ꯍꯞꯇꯥ ꯑꯃ ꯁꯥꯏꯕ ꯈꯪꯕ꯭ꯔꯥ 1 week ꯍꯥꯏꯁꯦ 7 days ꯇꯨꯅꯦꯕꯀꯣ ꯁꯤꯁꯤꯗꯀꯣ ꯌꯦꯟꯕꯤ ꯑꯃꯅꯀꯣ ꯁꯤꯗꯤ ꯃꯤꯅ ꯂꯣꯏ ꯍꯪꯅꯔꯕ ꯀꯣꯏꯁꯟꯅꯤꯀꯣ ꯌꯦꯟꯕꯤ ꯑꯃꯅꯀꯣ ꯌꯦꯔꯨꯝ ꯅꯨꯡꯇꯤꯒꯤ ꯀꯣꯛꯑꯗꯤꯀꯣ ꯌꯦꯔꯨꯝ ꯀꯌꯥ ꯀꯣꯛꯀꯅꯤ 1 weekꯇ ꯌꯦꯔꯨꯝ ꯀꯌꯥ ꯅꯣꯡꯃꯗ ꯌꯦꯟꯕꯤꯁꯤꯅ ꯌꯦꯔꯨꯝ ꯑꯃꯃꯝ ꯀꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃꯗ ꯌꯦꯔꯨꯝ ꯀꯌꯥ ꯀꯣꯛꯀꯅꯤ 20. Twenty ꯍꯥꯏꯔꯁꯨ ꯅꯣꯏ 20ꯗꯤ ꯀꯃꯥꯏꯅ ꯍꯥꯏꯔꯣꯅꯦ ꯅꯪ 20 ꯀꯣꯏꯗꯣ ꯃꯔꯝ ꯀꯃꯥꯏꯅꯅꯣ ꯀꯔꯤ ꯖꯟ ꯃꯄꯤꯅꯀꯣ ꯉꯝꯗꯕꯒꯤ ꯑꯁ ꯄꯨꯂꯞ ꯄꯣꯛꯊꯣꯛꯈ꯭ꯔꯕ ꯄꯨꯂꯞ ꯀꯣꯛꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯌꯦꯟꯗꯨꯗꯤ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯌꯦꯟ ꯑꯣꯏꯔꯝꯃꯅꯤ ꯑꯁ ꯕꯦꯔꯥꯅꯤ ꯌꯦꯟ ꯑꯃꯅ ꯍꯞꯇꯥ ꯑꯃꯗ ꯅꯨꯡꯇꯤꯒꯤ ꯌꯦꯔꯨꯝ ꯑꯃꯨꯛ ꯀꯣꯛꯑꯗꯤ ꯍꯞꯇꯥ ꯑꯃꯗ ꯌꯦꯔꯨꯝ 10ꯅꯦꯕ ꯃꯥꯅ ꯀꯣꯛꯇꯣꯏꯁꯦ ꯀꯔꯝꯕ ꯌꯦꯟꯅꯣ ꯑꯃꯨꯕ꯭ꯔꯣ ꯑꯉꯧꯕ꯭ꯔꯣ ꯑꯉꯧꯕꯁꯨ ꯑꯔꯥꯎꯕꯁꯨ ꯑꯔꯥꯎꯕꯁꯨ ꯑꯁ ꯅꯪꯒꯟꯒ ꯂꯣꯏ ꯅꯥꯔꯦ ꯅꯣꯛꯄꯗ ꯉꯁꯤꯁꯦ ꯑꯗꯨ ꯐꯔꯦ ꯑꯗꯨꯗꯤ ꯃꯦꯠꯁꯇ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦꯀꯣ ꯉꯁꯥꯏꯁꯨ ꯃꯦꯠꯁ ꯃꯈꯜ ꯑꯃꯅꯦꯕꯀꯣ ꯑꯗꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯨꯄꯥ 10 ꯄꯤꯔꯦ ꯈꯜꯂꯁꯦꯕ ꯈꯪꯕ꯭ꯔꯥ ꯂꯨꯄꯥ 10 ꯄꯤꯔꯦ ꯂꯨꯄꯥ 5 ꯑꯆꯥꯄꯣꯠ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯅꯪꯉꯣꯟꯗ ꯀꯌꯥ ꯂꯦꯝꯃꯤ ꯀꯣꯛ ꯁꯥꯟꯅꯧ ꯌꯥꯝ ꯐꯖꯅ ꯍꯣꯜꯂꯨ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯨꯄꯥ 10 ꯄꯤꯔꯦꯕꯀோ 5 ꯑꯃꯗ ꯑꯩꯅ ꯑꯆꯥꯄꯣꯠ ꯆꯥꯊꯣꯛꯈ꯭ꯔꯦ ꯅꯪꯉꯣꯟꯗ ꯀꯌꯥ ꯂꯦꯝꯃꯤꯒꯦ 5 ꯆꯨꯝꯃꯤꯀꯣ 5ꯗꯣ ꯑꯃꯨꯛ ꯂꯦꯝꯃꯤꯗꯅ ꯑꯗꯣ ꯇꯨꯡꯁꯤꯜꯂꯒ ꯗꯨꯀꯥꯟꯗ ꯆꯠꯂꯒ ꯂꯨꯄꯥ 2ꯒꯤ ꯑꯆꯥꯄꯣꯠ ꯆꯥꯊꯣꯛꯈ꯭ꯔꯦꯕ ꯀꯌꯥ ꯂꯦꯝꯃꯤ ꯑꯩꯉꯣꯟꯗ 0 ꯀꯩꯅꯣ ꯂꯨꯄꯥ 5ꯗ ꯂꯨꯄꯥ 2 ꯑꯆꯥꯄꯣꯠ ꯆꯥꯊꯣꯛꯈ꯭ꯔꯣ ꯀꯌꯥ ꯂꯦꯝꯃꯤꯒꯦ ꯈꯨꯠ ꯊꯦꯛꯎꯅꯦ 2 ꯑꯍꯨꯝ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯈꯨꯠ ꯊꯦꯛꯎ ꯀꯣꯛꯁꯨ ꯁꯥꯟꯅꯧꯕ ꯈꯪꯕ꯭ꯔꯥ ꯍꯥ ꯑꯗꯨꯗꯤ ꯅꯪꯅ ꯂꯨꯄꯥ 20 ꯄꯨꯔ ꯆꯠꯂꯦ ꯀꯣ ꯅꯣꯏꯒꯤ ꯄꯥꯝꯃꯤ ꯃꯤꯐꯝ ꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯆꯠꯂꯦ ꯀꯣ ꯑꯗꯨ ꯆꯠꯄꯁꯤꯗ ꯄꯥꯝꯃꯤ ꯃꯐꯝꯅ ꯅꯪ ꯂꯨꯄꯥ 15ꯒꯤ ꯑꯂꯨ ꯂꯩꯈ꯭ꯔꯦꯕ ꯀꯣ ꯀꯤꯂꯣ ꯃꯈꯥꯏ ꯈꯔ ꯍꯦꯟꯅ 15ꯒꯤ ꯑꯂꯨ ꯀꯤꯂꯣ ꯃꯈꯥꯏ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯃꯥꯅ ꯀꯌꯥ ꯍꯜꯂꯛꯀꯅꯤ ꯅꯪꯅ 20 ꯄꯤꯔꯤꯅꯤ ꯅꯪ 15 ꯄꯣꯠ ꯂꯩꯈ꯭ꯔꯦ ꯀꯌꯥ ꯍꯜꯂꯛꯀꯅꯤ 20 ꯄꯨꯔꯗꯤ 15 ꯈꯥꯏꯗꯣꯛꯈ꯭ꯔꯗꯤ ꯀꯌꯥꯅꯣ 15 ꯍꯥꯏꯔꯗꯤ ꯂꯩꯇꯔꯦ ꯑꯗꯨꯝ ꯂꯧꯍꯧꯔꯣ ꯍꯥꯏꯗꯣꯏꯔꯕ ꯗꯨꯀꯥꯟ ꯃꯄꯨꯗꯨꯗ ꯃꯄꯨꯗ ꯂꯧꯍꯧꯔꯣ ꯑꯩ ꯈꯪꯗꯔꯦ ꯑꯩ ꯍꯣꯠꯐꯝ ꯈꯪꯗ꯭ꯔꯦ ꯂꯧꯍꯧꯔꯣ ꯂꯨꯄꯥ ꯑꯗꯨ ꯈꯛ ꯂꯦꯝꯕꯕꯨ ꯀꯥꯏꯅ ꯍꯥꯏꯗꯣꯏꯔꯕ ꯑꯩ ꯗꯨꯀꯥꯟ ꯐꯝꯃꯒꯦ ꯅꯨꯡꯇꯤ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗ ꯂꯥꯛꯑꯣꯅ ꯄꯣꯠ ꯂꯩꯕ ꯀꯣ ꯃꯤꯒꯤ ꯌꯦꯟ ꯊꯤ ꯐꯥꯏꯕꯗꯣ ꯑꯗꯨ ꯀꯣꯠꯂꯒ ꯆꯠꯂꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯏꯁꯩ ꯑꯝꯇꯪ ꯁꯛꯇꯣꯛꯑꯝꯃꯨꯅꯦ ꯉꯁꯤꯒꯤ
ꯏꯕꯥꯅꯤ ꯊꯦꯡꯅꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤꯀꯣ ꯑꯃ ꯁꯛꯂꯛꯑꯣꯅꯦ ꯄꯥꯝꯖꯕ ꯏꯁꯩ ꯅꯠꯇꯦ ꯗꯤꯜ ꯀꯥ ꯔꯁꯤꯇꯥ ꯑꯗꯨ ꯁꯛꯇ꯭ꯔꯣ ꯍꯥꯏꯗꯦ ꯑꯗꯨ ꯀꯔꯤ ꯁꯛꯀꯦ ꯍꯥꯏꯅꯣ ꯀꯔꯤ ꯏꯁꯩꯔ ꯎꯗꯨꯅꯇ ꯂꯩꯔꯦ ꯅꯨꯡꯁꯤ ꯃꯥꯏꯇꯣꯡ ꯎꯗꯨꯅꯇ ꯁꯛꯇꯝꯗ ꯀꯔꯝꯅꯕꯨ ꯀꯥꯎꯔꯁꯤꯒꯦ ꯍꯥ ꯎꯝꯏꯁꯩ ꯁꯛꯅꯒꯔ ꯃꯤ ꯏꯁꯩ ꯁꯛꯉꯩꯅ ꯒꯥꯔꯤ ꯁꯣꯟꯅꯤꯔꯦ ꯁꯛ 우주나타 레이레 눔시 나테 ꯑꯣ 1 2 3 우주나타 레이 우주나타 레이 1 2 3 go 우주나타 눔시 마이토 우주나타 석담다 그름나보 가오라시게 아마팅나와 미쿠뚜다 가오게 할 가오 한게 녹답이 서고 시작반 ai không được ra 혹시 마이 통도 데레레레 nắng chưa giàu 낭수야오 낭수야오 hay 들어봐 아스 mayam ngasai yirum pokpay fazay mesti fazan linga lem pai mayam ado mathang theng som fazana namage hayeng hangsit akhoi video fazaba ma thagat kadoribako aduna ansu mayam punna yengminasu ko mayam punna yengminasa hai kro ngasi punna yemmina se matangdadi ai chalaga ado chalase ko chalase mayam ngasi gi onadi swadar mo sila sira lusilase good night good night bye bye